ꯀꯣꯁꯦꯝꯅ ꯂꯧꯗꯨꯅ ꯄꯥꯡꯊꯣꯔꯛꯂꯤꯕ ꯀ꯭ꯂꯥꯁ 12 ꯑꯦꯛꯖꯥꯝꯒꯤ ꯀ꯭ꯋꯦꯁꯟꯁꯤꯡ ꯁꯤꯔꯤꯌꯦꯜ ꯀꯥꯏꯗꯅ ꯑꯟꯁꯔ ꯁꯤꯠ ꯑꯩꯈꯣꯏꯒꯤ ꯁꯄ꯭ꯂꯥꯏ ꯇꯧꯔꯝꯕ ꯀꯝꯄ꯭ꯌꯨꯇꯔ ꯁꯦꯟꯇꯔ ꯍꯥꯡꯕ ꯃꯤꯑꯣꯏ ꯌꯥꯎꯅ ꯃꯤꯑꯣꯏ 3 ꯐꯥꯒꯠꯂꯦ ꯑꯃꯁꯨꯡ ꯃꯈꯣꯏꯕꯨ ꯄꯨꯂꯤꯁꯇ ꯁꯤꯟꯅꯔꯒꯅꯤ ꯍꯥꯏꯅ ꯗꯦꯁꯥꯝꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯅꯔꯦꯜ 𝐷.ꯁ꯭ꯌꯥꯝꯖꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯀꯣꯁꯦꯝꯅ ꯄꯥꯡꯊꯣꯛꯄ ꯑꯦꯛꯖꯥꯝꯁꯦ ꯑꯩꯈꯣꯏ ꯊꯥ ꯑꯁꯤꯒꯤ 19ꯗꯒꯤ ꯍꯧꯈꯤꯕꯅꯤ ꯍꯦꯛ ꯍꯧꯈꯤꯕ ꯅꯨꯃꯤꯠꯇꯒꯤ ꯑꯁꯤꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯍꯥꯏꯗꯤ ꯑꯟꯐꯤꯌꯔ ꯑꯣꯏꯕ ꯃꯑꯣꯡꯁꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯃꯦꯗꯤꯌꯥ ꯀꯌꯥꯗꯁꯨ ꯇꯥꯟꯅꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯣꯖꯥ ꯂꯥꯛꯆꯅꯤꯡꯕ ꯋꯥꯐꯝꯅ ꯑꯩꯈꯣꯏꯒꯤ ꯑꯁꯨꯝꯅ ꯑꯗꯨꯝ ꯊꯣꯛꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯍꯧꯔꯛꯂꯤꯕ ꯅꯍꯥꯔꯣꯜꯁꯤꯡꯗ ꯀꯔꯤ ꯑꯣꯏꯔꯛꯄ ꯌꯥꯏ ꯑꯗꯨꯒ ꯑꯣꯖꯥꯅ ꯇꯧꯍꯟꯅꯤꯡꯕꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯁꯨ ꯐꯣꯡꯗꯣꯛꯄꯤꯌꯨ ꯑꯣꯖꯥ ꯑꯦꯛꯖꯥꯝ ꯍꯧꯕ ꯅꯨꯃꯤꯠꯇ ꯊꯣꯛꯈꯤꯕꯁꯤ ꯏꯪꯂꯤꯁ ꯄꯦꯄꯔ ꯑꯃꯅꯦꯀꯣ ꯍꯣꯏ ꯑꯗꯨꯗ ꯋꯥꯕꯒꯥꯏꯗ ꯑꯉꯥꯡ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯗ ꯇꯥꯕ ꯃꯍꯩꯔꯣꯏꯁꯤ 290 ꯍꯥꯏꯇꯥꯔꯦꯀꯣ ꯁꯕꯖꯦꯛ ꯇꯨ ꯀꯔꯦꯛꯁꯟ ꯑꯃ ꯑꯅꯤ ꯍꯦꯟꯗꯣꯛ ꯍꯦꯟꯖꯤꯟ ꯃꯔꯤ ꯃꯉꯥ ꯂꯩꯔꯝꯕ ꯌꯥꯏ ꯑꯩꯅ ꯑꯩꯒꯤ ꯁꯣꯃꯥꯏ ꯅꯣꯂꯦꯖ ꯀꯟꯁꯔꯟ 290 ꯍꯥꯏ ꯑꯩꯅ ꯈꯟꯖꯕꯗ ꯑꯦꯛꯁꯇ꯭ꯔꯥ ꯇꯥꯏꯝ ꯍꯥꯞꯄꯨ ꯌꯥꯗꯦꯅ ꯃꯇꯝ ꯈꯔ ꯍꯥꯞꯄꯨ ꯌꯥꯗꯦꯅ ꯑꯩꯈꯣꯏꯒꯤ ꯄꯦꯄꯔꯁꯤꯡ ꯁꯦꯒꯥꯏꯗꯅ ꯑꯣꯟꯊꯣꯛꯄ ꯃꯈꯜꯒꯤ ꯊꯕꯛ ꯑꯃ ꯇꯥꯍꯩꯗꯕ ꯑꯃ ꯑꯩꯈꯣꯏꯗ ꯇꯥꯔꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯤ ꯀꯃꯥꯏꯅ ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯃꯣꯔꯦꯜꯁꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯃꯣꯏꯁꯤ ꯊꯥꯛꯁꯦ ꯃꯁꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ ꯁꯤ ꯃꯁꯤꯗ ꯇꯥꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯗꯨ ꯈꯟꯕꯗ ꯍꯦꯛ ꯇꯥꯕꯒ ꯌꯥꯝ ꯏꯀꯥꯏꯕ ꯐꯥꯎꯏ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝꯅ ꯄꯨꯛꯅꯤꯡꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ ꯑꯗꯨꯒ ꯗꯦꯁꯥꯝꯅꯁꯨ ꯌꯥꯝ ꯆꯥꯎꯕ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯃꯦꯗꯤꯌꯥ ꯕ꯭ꯔꯤꯐꯤꯡ ꯃꯌꯥꯝ ꯄꯤꯗꯅ ꯃꯗꯨꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯣ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡꯗꯣ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯆꯞ ꯆꯥꯕ ꯃꯗꯨꯒꯤ ꯆꯩꯔꯥꯛ ꯄꯤꯈ꯭ꯔꯦ ꯅꯠꯇ꯭ꯔꯒ ꯑꯦꯛꯖꯥꯝ ꯊꯥꯜꯂꯤꯕ꯭ꯔꯥ ꯊꯥꯟꯗꯕ꯭ꯔꯥ ꯍꯥꯏꯁꯦ ꯃꯦꯗꯤꯌꯥꯅ ꯂꯧꯔꯤꯕ꯭ꯔꯥ ꯂꯧꯗꯕ꯭ꯔꯥ ꯑꯩꯈꯣꯏꯗ ꯈꯪꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯍꯥꯟꯅꯒꯤ ꯑꯟꯁꯔ ꯁ꯭ꯀ꯭ꯔꯤꯞ ꯁꯦꯒꯥꯏꯈꯤꯕ ꯑꯉꯥꯡꯁꯤꯡꯗꯣ ꯑꯦꯛꯖꯥꯝ ꯊꯥꯔꯤꯕ꯭ꯔꯥ ꯊꯥꯗꯕ꯭ꯔꯥ ꯍꯥꯏꯁꯦ ꯑꯃꯨꯛꯇꯪ ꯃꯦꯗꯤꯌꯥꯅꯁꯨ ꯀꯣ ꯁ꯭ꯋꯥꯏꯗ ꯊꯥꯔꯤꯕ꯭ꯔꯥ ꯊꯥꯗꯕ꯭ꯔꯥꯁꯤ ꯆꯠꯂꯒ ꯍꯪꯉꯨꯕ ꯑꯗꯨꯝ ꯌꯥꯏꯗꯅ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯀꯚꯔ ꯇꯧꯍꯟꯅꯤꯡꯉꯤ ꯁꯤꯃꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯊꯥꯔ ꯁꯦꯒꯥꯏꯈꯤꯕꯗꯨ ꯗ ꯀꯃꯥꯏꯅ ꯇꯧꯔꯒ ꯌꯥꯅꯔꯒ ꯑꯃꯨꯛ ꯑꯦꯛꯖꯥꯝ ꯊꯥꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯗꯨꯒꯤ ꯄꯦꯄꯔꯗꯣ ꯑꯃꯨꯛ ꯍꯟꯗꯣꯔꯤꯕ꯭ꯔꯥ ꯑꯗꯨꯗꯤ ꯀꯣꯁꯦꯝꯅ ꯀꯣ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯏꯖꯨꯀꯦꯁꯟ ꯃꯅꯤꯄꯨꯔꯅ ꯃꯗꯨ ꯇꯧꯖꯔꯁꯅꯨ ꯂꯦꯞꯆꯔꯁꯅꯨ ꯃꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯗꯨꯒꯤ ꯗꯤꯁꯤꯄ꯭ꯂꯤꯅꯔꯤ ꯀꯃꯤꯇꯤꯒꯤ ꯏꯟꯀ꯭ꯋꯥꯏꯔꯤ ꯀꯃꯤꯇꯤꯒꯨꯝꯕ ꯑꯃ ꯁꯦꯝꯃ ꯈꯣꯠꯂꯒ ꯃꯗꯨ ꯊꯤꯖꯤꯟꯕꯒꯤ ꯋꯥꯐꯝ ꯑꯃ ꯇꯧꯔꯒ ꯐꯖꯅ ꯃꯗꯨ ꯇꯧꯐꯝ ꯊꯣꯛꯑꯦ ꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒꯤ ꯃꯊꯪꯗ ꯑꯃꯨꯛ ꯑꯟꯐꯦꯌꯔ ꯃꯤꯟꯁꯀꯤ ꯑꯟꯐꯦꯌꯔ ꯄ꯭ꯔꯦꯛꯇꯤꯁꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯁ꯭ꯀꯨꯜꯁꯤꯡꯁꯤꯅ ꯁ꯭ꯀꯨꯜ ꯂꯣꯏꯅꯃꯛꯀꯤ ꯋꯥꯐꯝ ꯅꯠꯇꯦꯀꯣ ꯁꯝ ꯁ꯭ꯀꯨꯜ ꯈꯔ ꯑꯩꯈꯣꯏꯅ ꯁꯨꯝ ꯊꯦꯡꯅꯖꯕꯗ ꯁ꯭ꯀꯨꯜ ꯈꯔꯁꯤꯀꯃꯥꯏꯅ ꯇꯧꯒꯦꯗ ꯂꯥꯏꯔꯤꯛ ꯇꯝꯕꯤꯗꯧꯕ ꯃꯇꯝꯗꯅ ꯑꯉꯥꯡꯁꯤꯡꯁꯦ ꯂꯥꯏꯔꯤꯛ ꯐꯖꯅ ꯇꯝꯕꯤꯗꯕ ꯑꯗꯨꯒ ꯆꯥꯡꯌꯦꯡꯒꯤ ꯃꯇꯝꯗꯅ ꯑꯉꯥꯡꯁꯤꯡꯁꯦ ꯂꯥꯛꯑꯒ ꯍꯌꯦꯡ ꯏꯔꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯅ ꯄꯥꯈꯠꯇꯅ ꯑꯣꯖꯥꯁꯤꯡꯁꯤꯒ ꯃꯃꯥ ꯃꯄꯥꯁꯤꯡꯒ ꯃꯥꯟꯅꯔꯒ ꯁꯦꯟꯒꯁꯤ ꯈꯥꯏꯔꯒ ꯑꯟꯁꯔ ꯀꯩꯅꯣꯁꯤ ꯀꯣꯏꯁꯟ ꯄꯦꯄꯔꯁꯤ ꯉꯟꯅ ꯐꯪꯕꯒ ꯍꯦꯛ ꯑꯗꯨꯒ ꯑꯟꯁꯔꯁꯤ ꯁꯦꯝꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯥꯏꯗꯨꯅꯤ ꯀꯝꯄ꯭ꯌꯨꯇꯔꯒꯤ ꯁꯤꯁꯇꯦꯝꯒ ꯇꯧꯔꯒ ꯍꯦꯛꯇ ꯁꯦꯔꯤꯌꯦꯜ ꯀꯥꯏꯗꯅ ꯀꯣꯏꯁꯟ ꯑꯟꯁꯔꯒ ꯐꯖꯅ ꯑꯟꯁꯔꯒꯗꯨ ꯁꯦꯝꯃꯒ ꯄꯤꯔꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯃ ꯂꯥꯛꯏꯁꯦ ꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏꯗ ꯑꯉꯥꯡꯉꯩꯗ ꯂꯥꯏꯔꯤꯛ ꯇꯝꯃꯤꯁꯤ ꯇꯨꯡꯒꯤ ꯑꯐꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯅꯅꯕ ꯑꯗꯨ ꯇꯤꯟꯖꯪ ꯀꯥꯏꯖꯪꯗꯕ ꯁꯣꯁꯥꯏꯇꯤꯁꯤꯒꯤ ꯁꯤꯇꯤꯖꯟ ꯑꯃ ꯑꯣꯏꯔꯛꯅꯕꯒꯤ ꯐ꯭ꯌꯨꯆꯔꯒꯤ ꯄꯤꯂꯔꯅꯤ ꯃꯣꯏꯁꯦꯅ ꯂꯩꯔꯤꯕ ꯁꯦꯝꯒꯗꯧꯕꯁꯤꯗ ꯑꯣꯖꯥꯁꯤꯡꯁꯤꯅ ꯍꯛꯊꯦꯡꯅꯅ ꯏꯟꯚꯣꯜꯞ ꯇꯧꯕ ꯌꯥꯎꯕꯒꯤ ꯃꯇꯥꯡ ꯑꯃ ꯂꯩꯈꯤ ꯑꯗꯣ ꯍꯟꯗꯛꯀꯤꯁꯤꯃꯗꯤ ꯑꯣꯖꯥꯁꯤꯡꯅ ꯅꯠꯇꯦ ꯀꯝꯄ꯭ꯌꯨꯇꯔ ꯁꯦꯟꯇꯔꯅ ꯇꯧꯕꯅꯤꯀꯣ ꯑꯗꯣ ꯃꯁꯤ ꯌꯥꯝꯅ ꯑꯣꯖꯥꯅ ꯇꯧꯕꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯐꯥꯗꯅ ꯈꯣꯠꯇꯅ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯀꯣꯂꯦꯖꯇꯁꯨ ꯂꯩꯈ꯭ꯔꯦ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯗ ꯂꯩꯈ꯭ꯔꯦ ꯁꯨꯃꯥꯏꯅ ꯂꯩ ꯑꯗꯣ ꯃꯁꯤꯒꯨꯝꯕ ꯊꯕꯛꯁꯤꯡꯁꯦ ꯁꯨꯡꯇꯧ ꯇꯧꯍꯟꯅꯤꯡꯗꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯅ ꯆꯍꯤ ꯑꯅꯤ ꯆꯨꯞꯅ ꯇꯝꯃꯤꯕ ꯆꯍꯤ ꯑꯃ ꯆꯨꯞꯅ ꯇꯝꯃꯤꯕ ꯀ꯭ꯂꯥꯁ 12ꯀꯤ ꯃꯍꯩꯔꯣꯏꯁꯤꯡꯁꯤꯅ ꯆꯍꯤ ꯑꯃ ꯄꯥꯔꯛꯄꯗ ꯍꯩꯍꯧꯗꯕ ꯈꯪꯍꯧꯗꯕꯁꯤꯡꯗꯨ ꯃꯥꯅ ꯍꯣꯠꯅꯔꯤꯕꯒꯤ ꯆꯥꯡ ꯑꯗꯨ ꯈꯪꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯆꯥꯡꯌꯦꯡ ꯍꯥꯏꯅ ꯑꯩꯈꯣꯏ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯁꯤ ꯄꯥꯡꯊꯣꯛꯏꯅꯦꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯥꯅ ꯍꯩꯖꯕꯤꯒꯤ ꯊꯥꯛꯇ ꯃꯥꯅ ꯉꯝꯖꯕꯤ ꯊꯥꯛꯇ ꯑꯟꯁꯔ ꯄꯤꯔꯀꯥꯟꯗ ꯃꯥꯅ ꯐꯪꯖꯔꯤꯕ ꯃꯥꯔꯛꯇꯨꯗ ꯕꯦꯁ ꯇꯧꯔꯒ ꯑꯗꯨꯗꯤ ꯑꯩ ꯃꯊꯪꯗ ꯑꯃꯨꯛ ꯀꯟꯅ ꯍꯣꯠꯅꯒꯦꯀꯣ ꯍꯟꯗꯛꯇꯤ ꯌꯥꯝ ꯐꯪꯗꯦ ꯍꯥꯏꯕꯗꯨꯗ ꯆꯠꯀꯗꯧꯅꯤ ꯑꯗꯨ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏꯅ ꯃꯄꯥꯟꯗꯒꯤ ꯁꯄ꯭ꯂꯥꯏ ꯇꯧꯁꯜꯂꯒ ꯏꯍꯟ ꯇꯥꯔꯗꯤ ꯑꯉꯥꯡꯒꯤꯗꯣ ꯃꯊꯪꯗ ꯑꯦꯛꯖꯥꯝꯗꯨ ꯊꯥꯕꯗꯨꯗ ꯂꯥꯏꯔꯤꯛ ꯄꯥꯎ ꯌꯥꯔꯔꯣꯏꯕ ꯑꯉꯥꯡꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨ ꯂꯥꯏꯔꯤꯛ ꯄꯥꯗ꯭ꯔꯕ ꯑꯉꯥꯡꯁꯤꯡ ꯃꯊꯧ ꯃꯁꯛ ꯈꯪꯗꯅ ꯂꯥꯛꯈ꯭ꯔꯕ ꯑꯉꯥꯡꯁꯤꯡꯁꯤꯅ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯃ ꯄꯥꯏꯔꯒ ꯃꯈꯣꯏꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠꯇꯨꯅ ꯀꯩꯗꯧꯅꯗꯣꯏꯅꯣ ꯑꯗꯨꯅꯤ ꯁ꯭ꯋꯥꯏꯗ ꯂꯥꯛꯄꯗ ꯃꯣꯏꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯏꯖꯨꯀꯦꯁꯟ ꯅꯠꯇ꯭ꯔꯒ ꯚꯦꯂꯨ ꯕꯦꯁ ꯏꯖꯨꯀꯦꯁꯟꯗꯨ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯔ ꯆꯠꯈ꯭ꯔꯀꯥꯟꯗ ꯑꯉꯥꯡꯁꯤꯡꯗꯨꯅ ꯍꯌꯦꯡ ꯑꯣꯏꯒꯗꯕ ꯃꯥꯒꯤ ꯂꯥꯏꯐꯀꯤ ꯀꯦꯔꯤꯌꯔꯗ ꯀꯔꯤ ꯍꯥꯏꯅ ꯃꯣꯏꯁꯤ ꯇꯧꯒꯗꯣꯏꯅꯣ ꯍꯥꯏꯕꯗꯨ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯃꯃꯥ ꯃꯄꯥ ꯑꯃ ꯑꯣꯏꯅ
yeng da khoyam nuaite ana isa jing na sumaina khalak pa adagi doina na khogi an fair practice toraga khogi sem tane na khalai ba computer center sing tawriba kholiba mayam se maji phar ka sab sana excel ga da bani aduga ek masu pass tor lai bani manipur gi 2014 da sorry 24 da or mani ko subject to correction ai hypet ka re unfair min sinaraga exam thari ba jing sigi masi mathakta ojabu oro chenaram ba miyo jing du khogi non available oiba arrest ko bel pibya da ba arrest to ba digi saitara dei ta da punishment piba du life imprisonment bo pibya ba with fine bo ba palang manga pho gi fine bo lo hon ba ya ba gi ek pass to re manipur da aduna hairi ba prevention of ko unfair practice in the examination of ISSLC and class 12 ko hairi ba ani sida yam hena masi state government na thawai yaw no honaraga masi gi law se phajana implement do ba masi enforce do bam changi aduga sida senari jing je chap chap chana serak bihaningi aduga matung da su sumba thabak se amhona tawdana ba adu mama pa o bising na sigi unfair means ki thabak ta ko encourage to gumsi puning thogot kumsi afaba ngang semsi ojang haina su angang jing da kogi sumba makhalgi thabak se tawdana ba koina pautak pc aduna magyam phangmana kesu kanabana te haitare phajana hairiba khardo mayek sing hairaga magi punsigi pandam do dum yongna satpada thoidong kaide kogi se khudamoina kogi MCS thariba adagi IAS exam UPSC exam mayam toriba MPSC exam jingje sigi keno akangnaba leite haitare marks third division pass torsu dum thaba yari ba dum aduna duda eta am keno tawna kesu mathau leite phajana khangi khardo chumna khangaga like tamaga ma khong chengna ngang ngai se maina gai to min se se swai tham hoi thaga che oja